ꯌꯥꯏꯐꯔꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯥꯏꯁ ꯀꯣꯏꯟ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯣꯏꯟ ꯑꯥꯏꯁ ꯇꯣꯀꯟꯁꯦ ꯑꯥꯏꯁ ꯀꯣꯏꯟ ꯑꯥꯏꯁ ꯇꯣꯀꯟ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯃꯁꯤꯒꯤ ꯀꯣꯏꯟꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐ꯭ꯔꯤꯗꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯜꯂꯤꯁꯦ ꯑꯗꯨꯅ ꯃꯁꯤ ꯃꯊꯪ ꯆꯍꯤꯒꯤ 2024ꯒꯤ ꯑꯣꯛꯇꯣꯕꯔꯗꯒꯤ ꯀꯥꯏꯕ ꯌꯥꯒꯅꯤꯗꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯗ ꯑꯗꯨꯝ ꯁꯔꯆ ꯇꯧꯔꯒ ꯌꯦꯡꯉꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯂꯣꯏ ꯍꯥꯏꯕꯅꯦ ꯑꯗꯨꯝ ꯑꯗꯨꯅ ꯁꯤꯗ ꯂꯝꯁꯤ ꯀꯔꯤ ꯀꯔꯤ ꯂꯝꯗ ꯌꯥꯎꯒꯦꯁꯦ ꯃꯁꯤ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯒꯤ ꯑꯥꯏꯁ ꯇꯣꯀꯟ ꯑꯥꯏꯁ ꯀꯣꯏꯟ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯁꯤꯒꯤ ꯀꯣꯏꯟꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯁꯥꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯅꯨꯡꯇꯤꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯒꯦꯗꯤ ꯇꯧꯕ ꯑꯃ ꯂꯩꯔꯤꯁꯦ ꯇꯨꯁꯦꯗꯤꯗꯣ ꯁꯤ ꯑꯁꯪꯕꯁꯤꯗ ꯑꯗꯨꯝ ꯆꯪꯁꯤꯟꯕ ꯅꯨꯡꯇꯤꯒꯤ ꯁꯤꯗ ꯉꯥꯏꯍꯥꯛ ꯅꯠꯇꯅ ꯁꯨꯝ ꯆꯪꯕꯁꯨ ꯌꯥꯏ ꯑꯗꯨꯝ ꯑꯗꯨꯅ ꯃꯁꯤ ꯁꯤꯒꯤ ꯑꯩꯒꯤ ꯔꯤꯐꯔꯦꯟ ꯂꯤꯡ ꯑꯁꯤ ꯑꯩꯒꯤ ꯌꯨꯇꯨꯕ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯗ ꯆꯪꯁꯤꯟꯕꯤꯔꯒ ꯑꯩꯒꯤ ꯌꯨꯖꯔ ꯅꯦꯝ ꯕꯁꯟ ꯍꯥꯏꯔꯤꯕ ꯁꯤꯗ ꯇꯨꯁꯤꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯕꯁꯟꯁꯦ ꯌꯨꯖꯔ ꯅꯦꯝꯁꯤ ꯑꯩꯈꯣꯏ ꯁꯤ ꯃꯦꯟꯁꯤꯟꯕꯤꯔꯣ ꯀꯣꯗꯁꯤ ꯃꯦꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯤꯔꯣ ꯑꯗꯨꯅ ꯁꯤꯗ ꯍꯧꯖꯤꯛ ꯂꯝꯁꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯒꯦ ꯌꯦꯡꯁꯤ ꯁꯤ ꯆꯪꯁꯤꯜꯂꯣ ꯁ꯭ꯇꯦꯠꯁ ꯑꯣꯟꯂꯥꯏꯟ ꯌꯨꯖꯔ ꯍꯧꯖꯤꯛ ꯌꯨꯖꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁ ꯀꯣꯏꯟꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯦ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟ ꯂꯩꯕ ꯃꯤꯁꯦ ꯃꯤ ꯂꯥꯛ 10,30,30,000 ꯂꯩ ꯑꯗꯨꯒ ꯇꯣꯇꯦꯜ ꯌꯨꯖꯔꯅ ꯋꯥꯔꯜꯒꯤ ꯋꯥꯏꯗꯇ ꯃꯤ ꯂꯥꯛ 39,64,938 ꯁꯨꯔꯦ ꯁꯤꯅ ꯁꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯌꯨꯖꯔ ꯒ꯭ꯔꯣꯠꯇ ꯁꯨꯝ ꯆꯥꯎꯈꯠꯂꯛꯏꯁꯤ 1.3 ꯃꯤꯂꯤꯌꯟ 1.2 ꯃꯤꯂꯤꯌꯟ ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯣꯞ ꯌꯨꯖꯔꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯁꯤ ꯀꯣꯏꯟꯁꯤ ꯀꯌꯥ ꯑꯃ ꯇꯔꯥ ꯂꯤꯁꯤꯡ ꯂꯥꯛꯇ ꯀ꯭ꯔꯣꯔ 5ꯅꯤ ꯁꯤꯂꯩꯁꯤ ꯀ꯭ꯔꯣꯔ 5 ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯀ꯭ꯔꯣꯔ 5ꯅꯤ ꯃꯁꯤ ꯆꯤꯅꯥꯗꯒꯤ ꯑꯣꯏꯔꯝꯃꯅꯤ ꯃꯥꯗꯤ ꯑꯦꯝꯕꯦꯁꯦꯗꯔ ꯀꯥꯔꯦ ꯃꯁꯤ ꯀ꯭ꯔꯣꯔ 5ꯅꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯣꯏꯟꯁꯤ ꯋꯥꯔꯜꯗ ꯇꯣꯞꯄꯦꯁ ꯆꯦꯜꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯁꯤ ꯇꯨꯁꯤꯜꯂꯔꯦ ꯁꯤ ꯅꯨꯄꯥꯁꯤꯅ ꯋꯥꯔꯜꯗ ꯆꯦꯜꯂꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯝꯁꯤ ꯂꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯣꯏꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯏꯟꯁꯤ ꯆꯨꯡꯉꯦ ꯑꯗꯨ ꯁꯤꯗ ꯇꯣꯇꯦꯜ ꯌꯨꯖꯔ ꯁꯤ ꯂꯩꯔꯦ ꯃꯁꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯎꯁꯟꯕꯤꯔꯣ ꯑꯦꯛꯇꯤꯚ ꯌꯨꯖꯔ ꯁꯤ ꯑꯣꯜ ꯁꯤꯅꯤ ꯄꯨꯂꯞꯅ 250% ꯃꯁꯤ ꯆꯣꯡꯒꯗꯕ ꯌꯨ ꯋꯤꯜ ꯑꯔꯟ ꯍꯥꯏꯁꯤ ꯅꯪꯅ ꯇꯥꯟꯒꯗꯣꯏꯁꯤ ꯄꯥꯔꯁꯦꯟꯁꯤ ꯁꯤꯐꯥꯎ ꯇꯥꯟꯒꯅꯦꯕ ꯑꯗꯨꯅ ꯀꯔꯦꯟ ꯔꯦꯠ ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ 5 ꯏꯌꯔ ꯆꯍꯤ 5 ꯇꯥꯟꯒꯗꯕ ꯑꯗꯨꯅ ꯃꯁꯤ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯇꯥꯟꯒꯗꯕꯅꯤ ꯑꯗꯨ ꯁꯤꯗ ꯏꯊꯔꯝ ꯑꯦꯗ꯭ꯔꯦꯁꯁꯦ ꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯣ ꯇꯣ ꯁꯤꯗ ꯏꯊꯔꯝ ꯑꯦꯗ꯭ꯔꯦꯁꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯃꯁꯤ ꯑꯗꯨꯝ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯊꯔꯝꯒꯤ ꯕ꯭ꯂꯣꯛꯆꯦꯟꯁꯤ ꯂꯥꯛꯀꯅꯦꯕ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯛꯀꯗꯕ ꯍꯥꯏꯇꯥꯔꯦ ꯏꯊꯔꯝ ꯑꯦꯗ꯭ꯔꯦꯁꯇ ꯃꯁꯤꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐ꯭ꯔꯤꯗ ꯇꯥꯟꯕ ꯌꯥꯕ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯍꯧꯖꯤꯛ ꯁꯤꯅꯤ ꯃꯁꯤ ꯀꯟꯇ꯭ꯔꯤꯒꯤꯗꯤ ꯀꯔꯝꯕ ꯌꯥꯎꯔꯤꯕ ꯂꯩꯔꯦ ꯇꯣꯞ ꯀꯟꯇ꯭ꯔꯤꯁꯤ ꯂꯩꯔꯦ ꯀꯟꯇ꯭ꯔꯤꯁꯦ
world wide ꯑꯩꯈꯣꯏ ꯑꯁꯤꯁꯤ ꯁꯤꯑꯣꯜꯗ ꯆꯪꯁꯤꯜꯂꯣ ꯇꯣ ꯑꯩ ꯉꯁꯥꯏꯅ ꯍꯥꯏꯗꯨ ꯆꯤꯅꯥ ꯃꯆꯥꯅꯦ ꯉꯁꯥꯏꯒꯤ ꯀꯔꯣꯔ 5 ꯌꯥꯎꯔꯤꯗꯣ ꯑꯥꯏꯁ ꯀꯣꯏꯟꯗꯨ ꯀꯔꯣꯔ 5 ꯍꯦꯟꯅ ꯂꯩꯔꯤꯗꯣ ꯆꯤꯅꯥ ꯃꯆꯥꯅꯦꯕ ꯇꯨꯁꯤ ꯂꯩꯁꯦ ꯃꯥꯁꯤ ꯋꯥꯔꯜꯗ ꯇꯣꯞ ꯐꯦꯁ ꯆꯦꯜꯂꯦ ꯑꯗꯨꯅ ꯆꯤꯅꯥꯅ ꯋꯥꯔꯜꯗ ꯍꯧꯖꯤꯛ ꯇꯣꯞ ꯐꯦꯁ ꯆꯦꯜꯂꯦ मथंग नाइजीरिया मथंग इंडिया मथंग पाकिस्तान वियतनाम इंडोनेशिया बांग्लादेश फिलीपीन मलेशिया भूटान सुमाय तौदना तुर्की गाना केन्या म्यांमार ईरान एक यूनाइटेड स्टेट ऑफ अमेरिका का मी लिसिंग मरी के चौं कुंथ्रा मु यावी सुमाय तौदना ब्राजील गसी मी लिसिंग मरी मु यावी यूनाइटेड अरब इमिरेट्स मी लिसिंग हुम यावी इजिप्ट नुंजेब नेपाल नुंगमन उगांडा यूक्रेन मी यूक्रेन सिलरे तो लिसिंग अनी चरी निफुम यूक्रेन यावी रूसिया फेडरेशन यावी अल्जेरिया यावी टगो यावी साउथ अफ्रीका मी लिसिंग जावी सुमाय तौदना जापान गसी मी लिसिंग अमगा चात्रेट यांखै मु यावी जर्मन मी लिसिंग चांगा मौद्रहुम यावी कनाडा लिसिंग चांगा मरफुनिपान यावी थाईलैंड मी लिसिंग चामरी ट्राइपान यावी पोलैंड सुमाय तौदना सऊदी अरबिया श्रीलंका गसी मी लिसिंग चौ सुमाय तौदना एक लैबा इटाली की मी तो लिसिंग अमगा थाइथोय यावदब लमजी लैत्रे अवना कंट्री जे ऑल कंट्री जे इंडिया की ओइना अखोगी वर्ल्ड की ओइना बल्कि मतिक यावदब मी तो लेसलक्तरे मी चाम चनी तो ओरजु मी अमतंग ओरजु यावबा हाइतारे हजि येंगजे मी मा यावबा लम आई पुथोकचरके sum chingalaga mi ma gatang yawba lamje si yawbane mi mari yawba lere sum yakhol kini wale to silere French Southern Territories da mi ma yawe adagi Faroe Island da mi ma Mumbai ni jin mi ma gatang yawi ji sumai tawdra si queen je koi si restart tawnabagi आई रिफरेंस लिंक तो अखोगी डिस्क्राइब तो यारमनी चंगबिरो अदि व्हाट्सएप नंबर यारमनी चंगबिरो दुगा जी रेस्टार्ट तौसनबिरो मसी यामना खुदोंग साबा अखोई जिनाउ जिंगना मसी मथंग सही की 2024 की अक्टोबर थी गाय भागदबनी अनुसीदा इथरम की वॉलेट का से हप्सम यारे दम सिने रेस्टार्ट तौसनबिरो याय फरे